ꯃꯌꯥꯝ ꯉꯁꯤꯗꯤ ꯉꯄꯥꯏꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯖꯒꯦꯗꯅ ꯉꯄꯥꯏꯁꯤ ꯁꯤꯗ ꯂꯩꯖꯔꯦ ꯁꯣꯏꯕꯨꯝꯒ ꯍꯥꯎꯔꯦ ꯌꯦꯡꯒꯦ ꯁꯣꯏꯕꯨꯝꯁꯦ ꯏꯟꯁꯥꯡ ꯊꯥꯛꯅꯅꯕ ꯁꯦꯠꯄ ꯍꯧꯔꯒꯦ ꯁꯤ ꯁꯨꯃꯥꯏꯅ ꯁꯦꯠꯂꯁꯤ ꯈꯔ ꯃꯌꯥꯝꯗꯤ ꯌꯥꯝ ꯀꯨꯞꯅ ꯁꯦꯠꯅꯩꯌꯦ ꯑꯩꯗꯤ ꯈꯔ ꯆꯥꯎꯅ ꯊꯣꯡꯒꯜꯂꯤ ꯆꯥꯎꯅ ꯁꯦꯝꯒꯜꯂꯤ ꯁꯨꯃꯥꯏꯅ ꯁꯦꯝꯃꯁꯤ ꯑꯗꯨꯒ ꯊꯨꯝ ꯇꯣꯠꯁꯜꯂꯒꯅꯦ ꯉꯥꯏꯍꯥꯛ ꯊꯝꯃꯒꯦ ꯁꯣꯏꯕꯨꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯁꯤ ꯁꯣꯏꯕꯨꯝ ꯀꯣꯟꯅꯔꯅꯤ ꯁꯤꯅ ꯌꯥꯔꯅꯤ ꯁ꯭ꯋꯥꯏꯐꯥꯎ ꯂꯦꯞꯄꯁꯤ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒꯦ ꯊꯨꯝ ꯁꯨꯃꯥꯏꯅꯅꯦ ꯆꯥꯏꯁꯤꯜꯂꯒ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒꯤ ꯑꯁꯤꯟꯕꯁꯦ ꯂꯧꯊꯣꯛꯅꯕ ꯉꯥꯏꯍꯥꯛꯇꯪ ꯊꯨꯝ ꯇꯣꯠꯁꯜꯂꯒ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯉꯥꯁꯦ ꯊꯨꯝ ꯍꯥꯞꯆꯔꯦ ꯊꯨꯝꯁꯦ ꯈꯔ ꯇꯣꯠꯁꯟꯖꯔꯒꯦ ꯃꯁꯥ ꯇꯥꯁꯟꯅꯕ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒꯦ ꯍꯣꯔꯦꯟ ꯇꯣꯏꯗꯅꯕ ꯉꯥꯁꯦ ꯊꯥꯎ ꯈꯔ ꯇꯣꯠꯆꯔꯦ ꯇꯣꯠꯁꯜꯂꯒ ꯉꯥꯏꯍꯥꯛ ꯈꯥꯡ ꯁꯥꯍꯜꯂꯤꯉꯩ ꯑꯃ ꯃꯆꯜ ꯑꯃ ꯇꯧꯔꯤꯉꯩꯗ ꯃꯌꯥꯝ ꯈꯥꯡ ꯊꯥꯡꯒꯠꯂꯒꯦ ꯁꯥꯔꯦ ꯉꯥꯡꯈꯩ ꯊꯥꯒꯠꯆꯔꯒꯦ ꯊꯥꯒꯠꯆꯔꯦ ꯃꯅꯥ ꯍꯥꯞꯇꯥꯔꯦ ꯈꯔꯗꯤ ꯀꯥꯞꯄꯛꯑꯅꯤ ꯍꯥꯞꯆꯜꯂꯦ ꯌꯥꯝ ꯁꯤꯅ ꯃꯆꯜꯅꯤ ꯃꯌꯥꯝ ꯊꯨꯝ ꯃꯣꯔꯣꯛ ꯑꯝꯇꯪ ꯁꯣꯏꯖꯟꯖꯒꯦ ꯊꯥꯎ ꯌꯩꯔꯤꯉꯩꯗ ꯍꯥꯞꯄꯁꯤ ꯉꯥ ꯍꯥꯞꯆꯔꯒꯦ ꯉꯥꯁꯦ ꯆꯥꯗꯕ ꯃꯤ ꯌꯥꯝꯃꯜꯂꯗꯣꯏꯖꯥꯠꯂ ꯈꯪꯗꯦ ꯅꯪ ꯍꯤꯡꯁꯤꯜꯂꯛꯄ ꯏꯁꯤꯡꯗꯨꯔꯣ ꯃꯄꯥꯟꯗ ꯀꯩꯗ ꯐꯪꯕ ꯉꯄꯥꯏ ꯑꯆꯧꯕ ꯃꯄꯥꯟ ꯂꯝꯗꯗꯤ ꯀꯔꯤ ꯀꯧꯕꯅꯣ ꯃꯄꯥꯏ ꯑꯆꯧꯕꯗꯣ ꯌꯥꯝ ꯆꯥꯎꯕ ꯑꯗꯣ ꯀꯦꯖꯤꯗ ꯈꯔ ꯇꯥꯡꯉꯁꯨ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯗ ꯐꯪꯗꯦ ꯃꯌꯥꯝ ꯉꯥꯁꯤ ꯃꯊꯪ ꯑꯝꯇ ꯑꯣꯟꯖꯒꯦ ꯃꯈꯥꯁꯦ ꯀꯥꯒꯗ꯭ꯔꯥ ꯑꯝꯇ ꯌꯦꯡꯖꯒꯦ ꯉꯥꯁꯤ ꯀꯨꯏꯍꯟꯅꯤꯡꯗꯕꯒꯤ ꯁꯨꯃꯥꯏꯅꯅꯦ ꯉꯥꯁꯤ ꯀꯨꯏꯍꯟꯅꯤꯡꯗꯕ ꯈꯤꯇꯪ ꯃꯩ ꯂꯩꯊꯔꯒ ꯉꯥꯏꯍꯥꯛ ꯊꯝꯖꯒꯦ ꯊꯨꯝ ꯍꯥꯞꯄꯒ ꯊꯝꯈꯤꯕꯗꯣ ꯑꯩꯈꯣꯏ ꯃꯍꯤ ꯈꯔ ꯂꯧꯊꯣꯛꯆꯒꯦ ꯊꯨꯝꯗꯨꯅ ꯁꯣꯏꯕꯨꯝꯒꯤ ꯃꯍꯤ ꯑꯁꯤꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯍꯥꯞꯄꯒꯅꯦ ꯇꯤꯡꯈꯤꯕꯗꯣ ꯁꯤꯒꯤ ꯃꯍꯤꯁꯦ ꯂꯧꯊꯣꯛꯇ꯭ꯔꯗꯤ ꯁꯣꯏꯕꯨꯝꯁꯦ ꯍꯥꯎꯔꯣꯏꯗꯣꯏꯕ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯉꯣꯟꯗꯒꯤ ꯇꯥꯔꯛꯄ ꯃꯍꯤꯁꯦ ꯈꯤꯇꯪ ꯂꯣꯏꯁꯦ ꯇꯥꯔꯛꯏꯁꯦ ꯑꯗꯨꯒ ꯁꯣꯏꯕꯨꯝꯁꯦ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯜꯂꯒ ꯑꯃꯨꯛꯇꯪꯒ ꯆꯥꯝꯊꯣꯛꯆꯒꯦ ꯑꯗꯨꯒꯗꯤ ꯃꯊꯪꯗꯗꯤ ꯑꯌꯤꯡꯕꯅ ꯑꯗꯨꯝ ꯆꯥꯝꯃꯁꯤ ꯃꯅꯝ ꯃꯍꯥ ꯍꯥꯎꯔꯣꯏꯗꯕ ꯂꯧꯊꯣꯛꯈ꯭ꯔꯒꯗꯤ ꯏꯁꯤꯡ ꯑꯌꯤꯡꯕꯅ ꯑꯃꯨꯛ ꯍꯥꯞꯄꯒ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯩꯗꯤ ꯆꯥꯝꯃꯒ ꯏꯁꯤꯡ ꯑꯁꯥꯕꯅ ꯁꯨꯃꯥꯏꯅ ꯑꯝꯇꯪ ꯅꯣꯏꯊꯣꯛꯄꯁꯤꯅꯅꯦ ꯍꯥꯎꯋꯦꯅ ꯅꯣꯏꯊꯣꯛꯆꯔꯤꯅꯤ ꯉꯥꯁꯤ ꯃꯌꯥꯝ ꯃꯁꯥ ꯇꯥꯁꯜꯂꯦ ꯃꯊꯪ ꯑꯝꯇꯪꯒ ꯑꯣꯟꯖꯒꯦ ꯃꯁꯥ ꯇꯥꯁꯜꯂꯦ ꯍꯥꯎꯔꯅꯤ ꯃꯣꯔꯣꯛꯀ ꯑꯃꯨꯛꯇꯪ ꯍꯩꯖꯤꯟꯖꯒꯦ ꯁꯤ ꯊꯥꯛꯆꯟꯖꯔꯒꯦ ꯁꯤꯡ ꯊꯥꯛꯆꯟꯖꯔꯦ
ꯊꯥꯛꯈꯤꯕꯒꯤ ꯃꯄꯥꯏꯁꯦ ꯑꯩꯅ ꯈꯥꯕꯩ ꯊꯥꯖꯗ꯭ꯔꯤꯁꯦ ꯉꯥꯗꯤ ꯇꯣꯏꯈ꯭ꯔꯗꯤꯅꯦ ꯃꯔꯨ ꯌꯥꯎꯕ ꯄꯣꯠꯅꯤꯅꯅꯦ ꯇꯣꯏꯍꯟꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯉꯥꯁꯦ ꯏꯟꯁꯥꯡꯁꯦ ꯃꯍꯤ ꯍꯥꯞꯄ ꯌꯥꯔꯦ ꯃꯍꯤ ꯍꯥꯞꯆꯔꯒꯦ ꯑꯩ ꯀꯩꯅꯣ ꯆꯤꯡꯍꯤ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯆꯤꯡꯍꯤ ꯃꯆꯤꯁꯦ ꯆꯤꯡꯍꯤ ꯈꯤꯇꯪ ꯍꯥꯞꯆꯒꯦ ꯏꯟꯁꯥꯡꯁꯦ ꯃꯁꯤꯅ ꯃꯍꯥꯎ ꯑꯃ ꯍꯦꯜꯂꯤ ꯅꯞ ꯅꯞ ꯂꯥꯎꯕ ꯍꯦꯜꯂꯤ ꯁꯥꯒꯜꯂꯤ ꯑꯗꯨꯅ ꯎ ꯃꯣꯔꯣꯛꯁꯦ ꯎ ꯃꯣꯔꯣꯛ ꯑꯁꯪꯕꯁꯦ ꯈꯔ ꯊꯥꯛꯆꯒꯦ ꯃꯣꯔꯣꯛ ꯌꯥꯝ ꯊꯥꯛꯆꯔꯔꯣꯏ ꯑꯗꯨꯒ ꯃꯁꯤ ꯈꯔ ꯑꯃꯒ ꯊꯥꯛꯆꯒꯦ ꯁꯤꯅ ꯉꯁꯤꯒꯤꯗꯤ ꯃꯣꯔꯣꯛ ꯊꯥꯛꯄ ꯂꯣꯏꯁꯤꯟꯖꯒꯦ ꯁꯣꯏꯕꯨꯝꯗꯤ ꯃꯣꯔꯣꯛ ꯁꯥꯒꯟꯕꯅꯤꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯅ ꯁꯣꯏꯕꯨꯝꯗ ꯌꯥꯝ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯉꯄꯥꯏꯒ ꯁꯣꯏꯕꯨꯝꯒꯗ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯁꯪꯕ ꯊꯥꯛꯄꯁꯦ ꯃꯍꯥꯎ ꯌꯥꯝ ꯍꯦꯜꯂꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯍꯩꯔꯤꯕꯣꯛꯀ ꯊꯨꯝꯒ ꯊꯥꯛꯑꯝꯗꯥꯏꯗ ꯃꯈꯨꯝ ꯍꯥꯡꯗꯣꯛꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯃꯈꯨꯝ ꯑꯃꯨꯛ ꯈꯨꯝꯖꯤꯟꯖꯔꯒꯦ ꯊꯨꯝ ꯑꯃꯨꯛ ꯊꯥꯛꯆꯔꯒꯦ ꯊꯨꯝ ꯊꯥꯛꯑꯦ ꯍꯩꯔꯤꯕꯣꯛꯀ ꯑꯗꯨꯝ ꯊꯥꯛꯆꯟꯖꯔꯒꯦ ꯑꯗꯒꯤꯗꯤ ꯃꯈꯨꯝ ꯉꯥꯛꯇꯪ ꯈꯨꯝꯕ ꯊꯝꯖꯔꯒꯦ ꯐꯗꯤꯒꯣꯝ ꯊꯥꯛꯑꯝꯗꯥꯏꯗ ꯍꯥꯡꯗꯣꯛꯆꯔꯒꯦ ꯃꯌꯥꯝ ꯏꯟꯁꯥꯡꯁꯦ ꯑꯃꯨꯛ ꯐꯗꯤꯒꯣꯝ ꯊꯥꯛꯆꯔꯒꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯄꯥꯏ ꯊꯣꯡꯕꯗꯤ ꯃꯍꯤ ꯈꯔ ꯌꯥꯎꯗꯕ ꯌꯥꯗꯦ ꯃꯥꯗꯤ ꯃꯍꯤ ꯇꯣꯠꯂꯒ ꯆꯥꯒꯗꯕ ꯏꯟꯁꯥꯡꯅꯤ ꯑꯗꯨꯒ ꯁꯣꯏꯕꯨꯝꯁꯨ ꯃꯍꯤ ꯇꯣꯠꯂꯒ ꯆꯥꯒꯗꯕ ꯏꯟꯁꯥꯡꯅꯤꯅ ꯃꯍꯤ ꯈꯔ ꯌꯥꯎꯍꯟꯖꯒꯅꯤ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯏꯟꯁꯥꯡꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯐꯗꯤꯒꯣꯝꯒ ꯃꯩꯇꯩ ꯃꯔꯣꯏ ꯑꯀꯨꯞꯄꯤꯒ ꯊꯥꯛꯆꯟꯖꯔꯒꯦ ꯍꯥꯏꯗꯤ ꯃꯩꯇꯩ ꯀꯩꯅꯣꯗꯣ ꯇꯤꯜꯍꯧ ꯃꯅꯥꯗꯣ ꯁꯤ ꯊꯥꯛꯆꯟꯖꯔꯒ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯏꯟꯁꯥꯡꯁꯤ ꯌꯥꯝ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯊꯥꯛꯑꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯈꯨꯝ ꯀꯨꯞꯁꯟꯖꯔꯒꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯅꯣꯏꯔꯒꯦ ꯁꯤꯡꯖꯨꯒꯤ ꯉꯥꯔꯤꯁꯦ ꯋꯥꯒ ꯍꯥꯏꯕ ꯃꯌꯥꯝ ꯉꯥꯔꯤ ꯍꯥꯞꯆꯜꯂꯦ ꯈꯨꯠ ꯄꯣꯛꯇꯅ ꯋꯥꯒ ꯑꯝꯇ ꯉꯥꯡꯗ꯭ꯔꯦ ꯉꯥꯔꯤ ꯑꯁꯥꯕꯁꯦ ꯄꯥꯏꯁꯟꯕꯁꯤꯗ ꯈꯨꯠ ꯌꯨꯒꯗ꯭ꯔꯅꯅꯦ ꯃꯔꯨꯁꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯣꯔꯣꯛꯁꯦ ꯎ ꯃꯣꯔꯣꯛ ꯑꯃ ꯂꯣꯏꯅ ꯍꯥꯞꯄꯔꯣꯏꯒꯦ ꯀꯩꯒꯤꯅꯣꯗ ꯁꯣꯏꯕꯨꯝꯅꯤꯅꯅꯦ ꯁꯤꯡꯖꯨꯒ ꯁꯣꯏꯕꯨꯝꯒ ꯆꯥꯔꯀꯥꯟꯗ ꯃꯣꯔꯣꯛ ꯁꯥꯔꯁꯤꯅꯦ ꯆꯥꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯍꯟꯊꯖꯔꯦ ꯁꯣꯏꯕꯨꯝꯅꯤꯅ ꯁꯤꯡꯖꯨ ꯑꯃꯨꯛ ꯁꯨꯖꯔꯒꯦ ꯉꯁꯤꯗꯤ ꯍꯋꯥꯏ ꯃꯇꯣꯟꯒ ꯀꯣꯕꯤꯒ ꯁꯤꯡꯖꯨꯅꯤ ꯉꯁꯤ ꯁꯨꯖꯒꯗꯧꯔꯤꯕ ꯁꯤꯡꯖꯨꯁꯤꯗꯤ ꯀꯔꯝꯍꯥꯏꯅꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯤ ꯆꯍꯤ 65 ꯁꯨꯔꯛꯑꯦ 65ꯃꯛꯇꯤ ꯌꯧꯗ꯭ꯔꯤ 64 ꯑꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯤꯡꯒꯣꯜ ꯃꯇꯣꯟꯗ ꯉꯁꯤꯗꯩꯅ ꯆꯍꯤ 50 ꯃꯇꯝꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯆꯍꯤ 15 13ꯒ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣই ꯏꯃꯥꯟꯅꯕꯤꯁꯤꯡ ꯁꯤꯡꯖꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯂꯥꯒꯁꯨ ꯍꯦꯛꯑꯦꯗꯅ ꯑꯗꯩ ꯍꯤꯡꯒꯣꯜ ꯃꯇꯣꯟꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯌꯨꯝꯒꯤ ꯍꯤꯡꯒꯣꯜ ꯃꯇꯣꯟꯗ ꯍꯋꯥꯏ ꯃꯇꯣꯟꯒ ꯍꯧꯕ ꯈꯣꯠꯄꯗꯣ ꯑꯗꯨ ꯑꯩꯈꯣꯏ ꯍꯦꯛꯑꯒ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯤꯡꯖු ꯁꯨꯔꯒ ꯆꯥꯔꯛꯈꯤꯕꯗꯣ ꯌꯥꯝ ꯍꯥꯎꯕ ꯀꯥꯎꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡ ꯂꯩꯁꯥꯕꯤꯁꯤꯡꯗꯤ ꯃꯇꯝꯅ ꯄꯨꯔꯛꯇꯅ ꯁꯤꯡꯖꯨꯒꯁꯦ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨꯗ ꯑꯩꯅ ꯅꯤꯡꯁꯤꯡꯂꯛꯇꯅ ꯉꯁꯤꯗꯤ ꯀꯣꯕꯤꯒ ꯍꯋꯥꯏ ꯃꯇꯣꯟ ꯈꯛꯇꯒꯤ ꯁꯤꯡꯖꯨꯅꯤ ꯁꯨꯖꯗꯣꯏꯁꯦ ꯑꯗꯨꯗ ꯍꯪꯒꯥꯝ ꯃꯇꯣꯟ ꯈꯔ ꯍꯥꯞꯆꯒꯦ ꯌꯥꯝ ꯍꯥꯞꯄꯔꯣꯏ ꯃꯦꯟꯁꯦ ꯑꯅꯤꯁꯤꯅꯤ ꯀꯣꯕꯤꯒ ꯍꯋꯥꯏ ꯃꯇꯣꯟꯒ ꯑꯗꯨꯒ ꯊꯝꯕꯧꯗꯤ ꯁꯨꯝ ꯃꯍꯥꯎ ꯂꯩꯕꯒꯤ ꯊꯝꯕꯧ ꯈꯔ ꯌꯥꯟꯖꯒꯦ ꯉꯁꯤꯒꯤ ꯁꯤꯡꯖꯨꯗꯤ ꯀꯣꯕꯤꯒ ꯍꯋꯥꯏ ꯃꯇꯣꯟꯒ ꯈꯛꯇꯒꯤ ꯁꯤꯡꯖꯨꯅꯤ ꯃꯌꯥꯝ ꯀꯣꯕꯤ ꯁꯣꯏꯕ ꯍꯧꯖꯔꯒꯦ ꯀꯣꯕꯤꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯣꯏꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗꯗꯤ ꯁꯣꯏꯖꯗꯣꯏꯁꯦ ꯑꯗꯨ ꯉꯁꯤꯗꯩꯅ ꯆꯍꯤ 50 ꯀꯥꯏꯁꯦ ꯄꯤꯔꯕꯅꯤꯅ 50 ꯀꯥꯏꯁꯦ
खरा थोड़ा चाबद हेन इमानबी सिंजु चाजिगाना फमिनरा चादबगायद कुइखरे लेरा चाबा हाइबदुना अमा अदु ngasiदी तौजरिनी ꯌꯥꯝ ꯁꯤꯡꯖꯨꯁꯦ ꯁꯤꯃ ꯁꯨꯔꯒ ꯂꯣꯏꯁꯟꯖꯔꯒꯦ ꯊꯝꯕꯧꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦ ꯇꯣꯠꯁꯟꯖꯔꯒꯦ ꯃꯣꯔꯣꯛ ꯅꯣꯏꯕ ꯂꯣꯏꯔꯦ ꯇꯤꯜꯍꯧꯁꯨ ꯇꯣꯠꯄꯗ ꯍꯥꯞꯆꯤꯟꯖꯔꯦ ꯑꯁꯤꯗꯤ ꯀꯣꯕꯤꯗꯩ ꯍꯧꯖꯔꯒꯦ ꯑꯁ ꯃꯅꯝꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀꯣꯕꯤ ꯇꯣꯠꯂꯀꯥꯟꯁꯤꯗ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯁꯤꯡꯖꯨꯁꯦ ꯏꯅꯦ ꯁꯤꯡꯖꯨꯁꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦꯅ ꯉꯔꯥꯡꯁꯨ ꯕꯖꯥꯔꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯕꯨꯅꯦ ꯉꯁꯤꯅ ꯑꯃꯨꯛ ꯉꯁꯤ ꯑꯣꯏꯔꯦꯗꯣ ꯑꯗꯩ ꯃꯌꯥꯝꯁꯤ ꯃꯔꯣꯏ ꯊꯥꯛꯆꯟꯖꯔꯦ ꯉꯁꯤꯗꯤ ꯄꯨꯂꯞ ꯍꯦꯛꯇ ꯇꯣꯠꯁꯟꯖꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯗ꯭ꯔꯦ ꯍꯥꯎꯅꯤ ꯍꯥꯎꯅꯤ ꯁꯤꯡꯖꯨꯒꯤ ꯃꯅꯝꯁꯤꯗꯤ ꯂꯣꯏꯔꯦꯍꯦ ꯑꯁ ꯍꯥꯎꯅꯤ 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 ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯟꯖꯔꯒꯦ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯦ ꯁꯤꯡꯖꯨ ꯑꯍꯥꯎꯕ ꯆꯥꯛꯈꯣꯝ ꯑꯝꯇ ꯆꯥꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯉꯄꯥꯏ ꯊꯣꯡꯕꯁꯤꯒ ꯈꯤꯇ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝꯁꯦ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯖꯔꯒꯦ ꯁꯤꯡꯖꯨꯁꯦ ꯌꯥꯝꯅ ꯆꯥꯖꯕꯒꯤ ꯁꯨꯖꯕꯅꯤꯀꯣ ꯃꯌꯥꯝ ꯑꯉꯥꯡꯉꯩꯗ ꯆꯥꯕꯗꯣ ꯍꯥꯎꯈ꯭ꯔꯕ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯨꯕꯗꯣ ꯑꯉꯥꯡꯉꯩꯗ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯤꯡꯖු ꯈꯨꯆꯥꯗ ꯐꯤꯕꯝꯁꯨ ꯀꯥꯏꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅꯅꯦ ꯆꯥꯛꯈꯣꯝꯁꯦ ꯆꯥꯎꯅ ꯍꯦꯛ ꯆꯥꯗ꯭ꯔꯤꯐꯥꯎ ꯅꯨꯡꯉꯥꯏꯖꯗꯕ ꯑꯁꯤꯁꯨꯒ ꯆꯥꯒꯦ ꯍꯥꯎꯔꯦꯗꯀꯣ ꯑꯗꯨꯝꯕ ꯀꯛꯈꯣ ꯁꯤꯗ ꯂꯩꯔꯤꯕꯕꯨꯁꯨ ꯈꯨꯍꯥꯎꯁꯤ ꯂꯩꯇ꯭ꯔꯦ ꯁꯨꯛ ꯍꯥꯎꯕꯁꯤꯗꯤ ꯀꯩꯅꯣ ꯏꯃꯥꯏ ꯄꯦꯝꯃ ꯉꯄꯥꯏꯁꯦ ꯉꯄꯥꯏ ꯊꯣꯡꯕꯁꯦ ꯆꯥꯅꯤꯡꯕ ꯌꯥꯝ ꯀꯨꯏꯖꯔꯕ ꯆꯥꯎꯗ꯭ꯔꯤꯅ ꯆꯥꯖꯗꯕꯅꯤ ꯑꯗꯨ ꯆꯥꯖꯔꯒꯦ ꯑꯗꯨꯗꯤ ꯑꯆꯧꯕ ꯊꯦꯡꯅꯗꯅ ꯊꯣꯡꯖꯔꯕꯅꯤꯅꯅꯦ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯌꯥꯝ ꯍꯥꯎꯋꯦ ꯉꯄꯥꯏꯁꯦ ꯌꯥꯝ ꯍꯥꯎꯕ ꯃꯔꯨ ꯈꯔ ꯌꯥꯎꯕꯒꯤ ꯌꯥꯝ ꯍꯥꯎꯋꯤ ꯉꯄꯥꯏ ꯊꯣꯡꯕ ꯍꯥꯎꯔꯦ ꯍꯧꯖꯤꯛ ꯆꯥꯕ ꯌꯥꯔꯦ ꯆꯥꯛ ꯆꯥꯛꯈꯣꯝꯗ ꯉꯄꯥꯏ ꯃꯍꯤ ꯇꯣꯠꯂ ꯆꯥꯖꯒꯦ ꯑꯗꯨꯒ ꯏꯆꯥꯁꯤꯡꯒ ꯑꯃꯨꯛ ꯆꯥꯃꯤꯟꯅꯖꯔꯒꯦ ꯉꯄꯥꯏ ꯊꯣꯡꯕ ꯃꯍꯤ ꯇꯣꯠꯂ ꯆꯥꯕ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯁ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯁꯥꯁꯨ ꯁꯥꯏ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯉꯄꯥꯏꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯍꯥꯏꯅ ꯑꯕꯣꯏꯅ ꯊꯣꯡꯕꯗꯣ ꯍꯥꯎꯕꯗꯨꯗꯅꯦ ꯑꯩꯁꯦ ꯅꯤꯡꯁꯤꯡꯉꯛꯇꯅ ꯆꯥꯖꯔꯤꯅꯤ ꯌꯥꯝ ꯍꯥꯎꯋꯦ
hảo mày làm cha chỉnh cho anh là sao bác sĩ cho cha nhưng hai đây chú chỉnh chú riêng bắt ngoài tem anh mới gặp một xã mình là ra kia chị à con bé cháu không chỉ có xa cả à mong mày hàng của xã mình là ra kia hảo 근데 뭐 얌치 하루가 이거 선자게 다시 이리 자진 수준도 담은 여자라게 얌조 하우에 nhưng mà 얌 nè nhìn bên ngoài vì là tim subscribe tôi video mua lại làm video mua comment chụp video usia ra là cái rồi sân ra cái bye